Pausada yumpam oiba maru oiba paukara update taujare. Male mamadi poirai sataubi mana pigadore. Lagadoriba September kunipanda iboyaima sumaglila sanglen. Impalda pangthokadaba Dalit Sahitya Academy. Manipurna sinba sama kunmanga suba lambianba hizam irabo ningsing tauram. Lisingani kunmathoida Manipurgi saknaraba Dr. Moirangthem Nara Singda. Malemgi losing thaubu chanalu hoida poirai Korirol Purel, Rasgumar Zoisnada Poirai Satauba, Ningtokjam Tomba Mitaida Poirai Lamyanba Purel, Wangkemza Samzaida Korirol Pausel Lusingba, Mingtol Piduna Ikai Kumnagani and Dalit Sahitya Academy Manipurgi, National Secretary White Mahendra Kumar Singh Presta Tador Serolamana Aire. Serolasanahai Toromasida Hausik, Rai Sabagi MP Suwerbaning to Lysemba Sanazawa Amade. Works Minister Tongham Beswazi Singh Atoiba Mitunglen Oina Pangtokadaba. Tarumda Tongan ba Hiram Keda Matawning Tina Toba Mioi Chamba Kunmangadaso. Male Babadi Jati Taki Mana Yantokane. COVID-19 Lyset Matam Sangna Awaba Kanglaba Marilenaba Award Singna. Namidasi the Sweden Tarum Saruk Jaranaba Loinana Mana Sing Dawinanaba. Academy Maiketiki Pausel Piragle. Loinana Akupa Marul Abadi Kudaki E Paugidamak mobile number 70057801125 Natragana 94027333491 Amazon 70052379417 Asida Kangbayagani Aire Makatarakba Atopa Pau Amadana Lamlai Maikaidagi Paudo Kam Tengna Handaragani Lamlai Mapare Lamlai Maikadagi Ladybird Lofum Sing the Hauzik or Pibum Sing Yanksanbagi Hongsalama Lamlai Mapari Togal Lop Amade E Lomi Timgi Agriculture and Expert Member Loitana Pangtokre Nasiki Hongsado Political Activist Sapam Kanglipal Metanalo Singke Lamlai Yapunba Lofum Visa the Kunmanga and Bedilo Sungpan Pantramama Pamsing Oire Masiki Matakta Hauzik Low Palipalofum Visa the Contra Henbade Pau Salaroidaba Habadi Low Lokroidaba Mapam Oire Atoba Lofum Zada Taramanga Abadi Pau Mapung Pana Salroidaba Ibade Lauba the Sankiba Senpam Adukitan Kai Pau Hanjin Bangab Doridaba Mapam Sing Oire Maramaduna Low Lokadurba Mapam Basisum Natagi Jada Contra Rom Tabak Ragani Komsi Yoda Lamlai Makeda Pautok Marang Kairoi Pautok Kamten Hantaragani Nagalamaromda Ising Kangpada Maram Oragal from Ambada Nema Todiko Batil Amanatam Tina Sohan Badagi Aruba Piba Mamagongare Laumi Miam Kangsin Birida Bakwa from the Nema Todi Arbatil Asi Laidung the Taraga Pauge Marada Sohan Bani Karigumba Lomi Sinamatang Lauro Kidamalo over Tarabade Til Makal Asi Parks and the Santokuna Matangi Lauro Power Makan Bangame Maramaduna Nema Todi Arbatil Asinamakal level of boxing the Matangi Lauro Matam the Tilasi Hananabi Daxing Abi Honanaba Lamdai Mapari Togel Lupnakangalale Ngasiba Buda election Mayukna Riba candidate Amatan Lauri Miamna Tangri Pawa Passing Asiki Maramda Yangsin Biba Kanasu Laikidri Adamunabak Safam Kanglipal Meeting Agriculture Experts in the Kanaragal Lofum the Putatani Yangsin Biki Bagitamak Lomi Kianasu Tagarba Ponto Naragle Hongliba Mousaikal Pirkliba Sighting Kata Lomi Mayam the Cook the Kodam Nare Pipa Masida Lomi Miambo Santuk Labor Logi Mungu Hanaba Kanaba Tabak Torom Kalok Pagitangai for the Valere Tangna Kum Humblak Lomi Miam Owabanangle Political activists Kanglai Palgi Lamjing Makalda Atopa farming Kia Sataduna Imung Chani Henbada Kanava Piri Lamai Maikaigi Ladiba Lafong Gisa Contradi Atopa groups in Kitangai Fatabaleragle Nasiki Yangsit Kongset Aduda Social Worker License Bragumani President upon Balomi Kunai Lamlai Su Saruyaki Haire Atopa Editorial Gikalam Amadana Lambi Sembi Dabaki Mayukta Lambi Mayada Lowlingba Lagang na matam sang lambi sembidre abiki meu da khoisang naraba miam gi marakta lambi chathok chasin tawba thingba lambi mai da sambal khasinba kom taw khaiba amadi lambi mai da lawlik tinba gi thawdok sing toina thokpa uba phangle handak sahi gi han boida lambi sembi da bigi meu da lambi mai da lawling chan bigi thawdok ga Impal West district gi marang chanba deputy speaker Kongkham Ravindra gi 23 mai Impal Assembly constituency gi manung da riba sengmai jindagina kodrak ta ba lambi parang sembi da bigi meu da lambi mai da Lowling Sin Bagaloina Labuk Pontok Lagalambi Tingin Gre Lambi Maya the Lowling Sin Kiba Adu Sengmaizin Dagi Kodak Table Lambi Sengmaizin Tongam the Labor Sengmaizin High School Amri Primary Health Center and Digi Lonaba Mabata Labor Uku Omagimanak the Lambi Semjan Bidabadagi
Laikom thoklaba lambi gi saruk adu ki mai makta lau lingtuna khongchang changchen kebane lambi asi hana koilas tharamba lambi ne lambi asi semjen gani aduna hana tharamba koilas adu khodo khraga semjen dana matam chana lai rakhi badagi maikai adu gi khoisauna rabandu pi sing tholaktuna laihong ngak tangai raba lambi adu de lau lingsin kebane sangmai jinda lambi matam sangna semjen bidabana nong khajitang chubaga opulna chatpa yadaba nungsa khajitang sarakpada upul waifuna chatpa yadabagi yadabadagi lambi mai de lau lingsin bagi thaudok wathok oirakliba ase status gi oina anobu wathok amati natre asegumba lambi sembidabagi mayukta state asiki tongan tongan ba mafam kyada miyamna lambi thingduna sambal khajin bar chingba khongjang sing toina thokliba asigi maramde lenga ki mari lena ba department abade concern MLA na miyam ki awaba khangtabadagi thokhiba ngaktane nagalamromdana contractors in lambi sembagi thabak khusu chataba matamda masagi ahenba sendong phangnaba hwanabada quality maintain tawdabadagi lambi koilas thabal loikibaga sahi phatingeta lambi sing chatpa yadabagi phibam oile contractor sing lambi ko semda mari lenaba department ki makok thongba sing amade MLA minister sing la yengsindu param chumna quality leina thabak swanaba honadabagi nungi oiba maram amma sweden laifam thoge contractor sing la thabak sunarba work order lawbadagi auraga thabak sobal loibagi bill yanduna sel kaithona ba honabada mari lenaba engineer amade minister sing la parcent chawna lobagi chanabi asina maram oraga contractor sing la thadagi basan pham sing adu hanjinna ba honabada thabak sobada quality leitabagi thabak khusu satharkibane Amarom da contractor sing marakda su miyam ge khandaba masagi da khanba yaudaba nate maming leiraba misang sangga leiba senjau paiba contractor sing phawba marwaiba lambi thong samjin da balengan akanaba work order pituna thabak suhan bada phawba thabak loisin da pipa matam ge manungda loisin da bagi matak da quality maintain tawdaba dagi matam chatan da lambi thong ningkhaiba chekhaiba mari koilas mapak phakatpa akut atung naibadagi nong khajik chubaga lambi sing tungchin mada chingbagi thawdok singa sim thokle asiguma makal ki thabak khosu sing asigi matang da lenga ki maikai dagi thabak khosu quality leite hana contractor ki bill thingjin ba natragna quality leitaba thabak adu amuk hana quality leina swana na bage thabak amata lokhat pa upa phangde quality maintain tawdana thabak suram bagi ni haina mari leina ba contractor amata blacklist thambagi thabak lokhat pa so upa phangde contractor sing marakta ki thabak sungsu sudana thabak subal loire ajinduna akas bill lokthokre aibana sing bage wathok sing asi kadi dagi orakibanu haiba tarabade concern department amadi pari lenaba minister na mari lenaba minister ga sendong yenadna miyam dagi isu bagi thabak chathabadagi ni haibada haiman bathokloi lenga na miyam gi jaifana basem ga sakali pathabak singi thabak khosu singda lenga ki mingchat thamna raba badi miyam gi haiba sina mang thana thabak tawrabade lambi thong building construction sing bagi thogleba wathok anthok sing asi thogandaba ngamgane lenga ka badi contractor ani na semga sakat bagi tamada Sandong yan bagi thabak satariba makai state asi kedongwe da sakhat bagi mai kaita khumang sauselan bangam loi police na desam gi thomi manga pukhtkhre desam democratic students alliance of manipur gi office ta gi ngasi nungthil singjamai police ki team amana mai roi lup basi gi thomi manga oja phubagi maral da phare aire police ta gi phangba pauna hai pharaba desam gi thomi singa dudi thoi ba nongthombam sahi kun ga daru khurai kongpal sajor laikai kangabam amardeep sahi kun kangabam laikai deputy finance Secretary Maisnam Anandaras Sahi Taraga Mapan Kangabam Laikai Wainam Sital Sahi Kuntraga Matoi Tokpat Sing Awang Laikai Amasung Assistant Secretary General Mahingbam Samorjit Mitai Sahi Kun Mapan Pangal Tabi Awang Laikai ne Lamgi Wathokta Emung Amagi Miri sijanaba honabadagi Police na hostel la pukhtkhre Matam sang yet aduna lakiba Lamgi Wathoka mari lena na mari leiba Andhra Pradesh ki Emung ama mathanda sijanaba honaramle Mioi singa dungarang tilat hidak thaktuna sijanaba thorang torambare Akbar Basa Kauba Ijumburel Magi Imungi member sing ado tilat hidak thaklobadagi police na sagal mari leipa hospital tamna pukhtkhre police na makhoi matam chan leing na pukhalaki ba maramna doctor sing naso Mioi sing ado po nganda layang bangam hobudagi haujiti makhoi ki phibam ka hena rupo oidre Mioi mari adugi haksang ki phibam doctor sing kupna sena duna leire aire atopa pau amadana zerga mifamda ungkhadarpadagi Pakistan da Mioi mapan chire taruk sokle Awang sup thangba Pakistan ki Khyber Pakhtunkhwa province da village council ki traditional oiba mifam zerga pangtho ki bom konar padage yamdraba Mioi mapan sikhre ato patarun aso apan mayuna khre mifam adu da kanglup adi thokna tokhai tanar padagi phuna chaina ba amati na bai kamna rakhiba thaudok da local council member ani jawna Mioi mapan laikedabani aina Pakhtunkhwa province ki official sina phangdokhre Nagalam da Gujarat da lupa crore lising kun gi heroin kg lising ahum phakre Directorate of Revenue Intelligence DRI na Gujarat ki Coast District leba Samudra Hithang Pamda
कंटेनर अनि दगी lupa crore lising kunrom gi oigada heroin kg lising omrom phakre amaso import farm ama senai dagi salai pamatai manau amaso phakre aina officials na ngasi leba ko bonbi ta phongdokre international market ta heroin kg ama ki mabal lupa crore manga romde arobe the content sing asigi mar oiba pau khara asiba pau tamjariba mari local news youtube channel amade facebook page asidagi yen biri bopura makpa thaga sari channel asin tom ta kana rabadi subscribe to video subscribe to video loina like and share to basukau higun tamakpo amaka na thaga sari